Matam kaya relief camp ta wana leiruraba matung mayumda hanjinba fanglabasu waroi chingi khunja singgi mafamda pendaba madi awat pakayana pik thana lenga ki maikidigi matik chaba mateng ngaidun leuri numidangi matamda mabukningda mipaiba maga loina khul aduda chathok sasin tawba amadi khun adumaktada changba yaba masung yadaba mafam sing ngasi maksu adum khaidoktuna security gi akanba section thoranga loina khunja sing magi mayum makai semjin sajinba honaduna leiri hiramasi gi matangda ili tv na akanana mafam aduda chatuna yengsilubagi pawda mama miyeng taminase 2023 May gi ahumdagi horkiba dugumlaba maitei amadi kuki anigi marak horkiba khawi communal conflict na maram orakanda landam sigi tonton mafum kaya da khunda duna leijaramba khoigi yellow fruit oriba khunja kaya lanjina duna mafum kaya da relief camp hang duna changja famlog duna gi awaba kaya khang duna direct laba matung khoigi lengak na paithalakpa adugumlaba khongthang amagi matung inna sahi sigi December thadagi hairiba IDP sing asi magi poknafam landamda hanjanba yaba mafam sing khallaga phase 9 hanjalalagini habigi thamlakiba mafamgi matungina khogi haukiba numi kharani mamangdagi hauraga khogi Bishnupur district ki wena khogi DC na flag off tawraga khogi IDP sing mabung maru wena khogi waroi sing hairiba mafam sidalagi lanjana duna khogi Laimram High School da changjafam logduna lairiba IDP sing ahanba anisuba phase 9 na khogi yumda hanjalli hairagasu mokhogi pukningda kari phawri amadi hojik phawbada mokhoida nungnangba ki tujungbadu lairibra natragana wakhal nungaina maka lamna yumda hanjallagi khung phaba nungaiba adu phanglabra habadu khoi miyam punna thangminanabagi tanda amatang lawjaba oina khogi lairiba phumsida lairiba imaiben sing sidagi adungdo phawdam dum miyam punna khangminanabagi tanja ama lawinase khoi khong ati sada tumba yadaba sibai oiraga sokwa sibai ne di akhodi khangbote da manungda akhodi leijabani da adu angang ka phawdo wa tang nungai taba ko leyeba angang ka pa adagi mai thandaba akhoi thandeba akhoi leibase yum mai thaba bawbudi nanghodre do adu arasu dum sahi ahum maya se lei rakdrabnina dum akai toi khara de dum leire adu do pot chai mangwadi puthanang hobdoba kai kra mayamom de dum mangle pokagi yending nanu wari boyne mako ayam dum mangle hongjallo hairamne na dum hongjanba tare akoi adum horesu hona dum leiba tare dan okay samjella matungda leiyena ti khanmanebako adum mai lai anthona ada order thokpa makhai du dang leiyona haye ado thokta makhai akoi di amu leibu ya